ngasi nungdaram phongbasi phongsingligi maruoiba paukhongba charaga mayamda share tawjagi ahanbada ZUF faction ani nongmai kapnabada kadar ani lekhidrei faction taduna leidiba aina thingkraba larholup Ziriangrong United Front ZUF ki faction ani ZUF J amadi ZUF K marakta khut thoknabadagi thawdo aduda ZUF J gi kadar ani si hairi khut thoknabagi thawdo asing ngarang numidang pung 4:45 rom chatpa matamda Khopum Police Station ki manung sana leiba Laisau Village manakta thokibani Laisau Village ta ZUF K gi kadar khara lairi haibagi pau phangmarigi atopa khulai matik sana paiba ZUF K kadar singna mafam aduda changsilaktuna nongmai kapagi thabak satakibani khut thokna badu masjid pung anirom sataki maduda ZUF J gi kadar ama nongmaina panduna thodok thokpham risiki atopa amana yamna sathina sokhi asokpadu laikatnaba pubada lambida laikidre hairi laikidraba kadar ani adudi jiangan pau kamai sekunga mari apokpa mairi sing kamai longmai part 5 amadi Hauksau subdivision gi manung sana Oktan village tagi launwang sekunga tru apokpa Ramkwan inpui kawi hairi nongmai kapna bagi paw sita badagi Khopum Police Station gi kangbu thomjin duna thibu homagi thabak sataki mipha mipun yaukide asi waksang ani du police lokholaba matungna masak maming khangdoktuna imung manung gi miyoi singda khusinaduna aroiba mathom pangthokre hairi enasu boxi sin makha tarakli makha tarak point atop maru oiba pawm nong mem hauji nong kanna surabasu Manipura nong suribasi leploidari district khudingmakta ising isau amasum nonglai nungsittagi seksinaba sarkarna khangalakli ngasi nimit kharani gi manungda Manipur gi district pumbada nong kanna suduna amadi nonglai nungsit thoktuna awaba mayuknaba yana lairi masidagi district khudingmaki district magistrate oiribasingna paikhatpa yaba section thorang paikhatnabagi damakta Manipur Sarkar gi special home secretary Gyan Prakash na thokpa order amana khangali order asigi matung ina de Bharat Sarkar gi Ministry of Home Affairs ki Disaster Management Division gi National Emergency Response Center gi matung ina Orissa gi samudra gi khongbal gi awang sup thangba Bay of Bengal gi saruk singda yamna sauna depression ama thoktuna madugi saithengna Manipur gi district ayambada nongkana suba amadi nonglai nungsit thokpa yabagi thajaba lei haina khangali maduna Manipur gi district singdasu DC singnasu section thorang gi thabak lokhotna ba khangan khibani hainasu pauksi isna makhatana phungdurakli atopa paw manamu Phauwan bi naba leitabadagi laumi kaya awaba mayoknare sarkarna laumi singdagi phauwan sinbiba chumgani COVID-19 thengnanaba hotnabada miyamna awaba mayoknare ngai serak asida laumi singna law loknaba sel leitabadagi awaba mayoknare phau tairaga phanglakpa sel aduna law loknaba hotnabadasu phauwan bi naba mi leitabadagi laumi kaya kokta khut hapaga chap manare haidi Kanglaipak Mairana Pangba Paugi Matung inadi Haujuk Manipur gi ayamba matamda laumi singna phau taigi haibada wanbi na bami amat thulaktre Kaksing district ki tuan mafamda lairiba laumi singna phau mol amada lupa samapanda taigi haibada wanbi na ba miyo amata laitre sahi amagi kumgi phau lokadaba sina ariba phau sing hapriba court sing adu sangdokpa Tarakpadagi phau sing taithoknaba laumi singna hotnarakpani adubo haujuk phawbada phau wanbinaba miyoi amata thulaktre hairi pau sina hai sayesigi medagi jun thara phau mol amada lupa lishim ga sani phawba pirami matam adudadi phau wanbinaba miyoi sing adumak lairami adubo haujukti phau wanbinaba kana amata thulaktre hainasu pauksi isna makhatana phungdurakli Manipur gi oiba ngasigi COVID-19 ga update miyoi sani ga nifuga manga positive oire tarukna laikhidrei saliba pung kun ga mari asida Manipur da miyoi sani ga nifuga manga nauno COVID-19 positive oire miyoi tarukna laikhidrei ngasi su miyoi sama ga yanghai ga tarena laisat asida gi phaduna discharge tawkre haidi ngasi gi oina su Impal West da miyoi maudraga mathoi positive oiba thingnare health department ki additional director su oiriba Department asigi wangangloi Dr. Khairam Sasikumar mangangna thadorokpa serol amana hai ngasi nauna positive oikiba miyoi saniga nifuga manga asigi manungda taraga nithoi amadi Central Armed Police Force tagini apunba positive asigi manungda miyoi saniga kuntrago humdoi amadi tribal history leitaba miyoi ngaktani hairi nauna positive oiraklaba sing asi tharaga state asida COVID-19 ga apunba confirm case lising taraga teretka kungani thoi sukrai haujuk phawbada laisat asidagi phakiba migi masing lising taragani thoiga satret ka taraga mapan sukrai hauji active case ta lising mari ki chamaga humfuga manga lairi
ngasi laikhidaba miyoi taruk aduri Imphal East tagi sahi humdraga mapan humdraga nithoi amadi humdraga manga rom surabi nupi ahum Kangpokpi dagi sahi nifuga taruk rom suraba nupa ama Imphal West tagi sahi yangkhaiga humdoi rom surabi nupi ama amadi district asimaktadagi sahi marfuga nithoi rom suraba nupa amani haidi laikhidaba sing asi tharaga state asida COVID-19 na laikhidaba migi masing samaga kunthraga nipan sukhre hainasu pausisna makhatari marak thana Myanmar gi oiba pawmana Myanmar gi Namphalongda numit taraga marini lockdown thangkhre Myanmar leibaktasu nongma COVID-19 positive oiba masing hengalakpaga iroinana Manipurga tainariba Namphalongda positive masing khanghen hengalakpadagi Myanmar authority na Namphalongda ngasidagi numit taraga marini gi lockdown lauthokre hairi paw sin hai Namphalongda COVID-19 laksinba Myanmar authority na ngasidagi hairiba mafam asida containment zone thambaga loinana total lockdown lauthokibani masiga mari lainana miyoi amata mapanda thoktanaba khangankhre mari lainaba singdagi pass logadabani hairi hainasu pausisna makhatari atopa paw manamo khongnem thanada lambi namthakibadagi gari sing panduna leire haukiba numit kharani asida Manipur nong leptana subana maram oiraga Senapati district ki khongnem thanagi mapada sing ningkhaibana maram oiraga Senapati district ki khongnem thanagi mapada lambi namthakibadagi Imphal Dimapur lambi phaunadre hairi paosin hai leptana numit kharani asida nong sukiba aduna maram oiraga ngarang numidang pung 5 rom tabada chingadu ningkhaibagi thodok thokibani thaudo aduda BIPL gi executive ani Saitiam industry gi pot puba truck ama sendakhre hairi adubu laibak phabadagi asu apani yahodre hairi lambi ningkhaibagi thodok makha tanasu thokli hairi henasu pausisna makha tari atopa paw manamo Imphal West district ki mafam punamakta CRPC gi darasa magani phuga mari gi athingba thamkhre Imphal West district ki mafam punamakta CRPC gi darasa magani phuga mari gi makhara Durga Puja festival loidri phawba athingba thamkhre hiramasi matang Imphal West magistrate na hukum ama thokre hukum asi Imphal West ki SP na Durga Puja manungda miyamda bombla na chingba phukai handuna miyamda law and order da akaiba pirakpa yai haba wafam khangalakpadagi district magistrate na hukum asi thokibani hainasu order asida palli athingba sigi manungda miyoi 5 dagi hena tinba yadabaga loinana khusu khulai na chingba pubada yadabasu yauri hainasu pausisna makhatana phungdorokli loisilakpo oina maruoiba pawmanamo achumna pung nifuga nipan gi oiba interstate ban kaukure hainasu thajabe yaba mafamdagi phangba pawmana makhatana su phungdorokle duima in detail da marik sumba pawda myam soidana horen pung 4 makhai natragana heng ayukta update pizarage share ga myam hosiki oina video si matang sa lusinjarage